Ashida Pushinaraktringaida Supply Chain Thugainba Center na THABAK PAIKHAKKHRE Mayai Kaba Chingjak Pusinaraktuna Khunai Ashida Manghan Tahaliba Sing Thingnabagi Pandamda Center Lengang na Paikhalakpa THABAK Thoram Sing Asi ngasi fawbada ngamkhai paring lana pusilakpa Mayai Kaba Chingjak Shing Fagatuna Chenaba Sing Cherak Pibagi Khongthang Oiduna Lakraba Matungda Policy da chauna ahongba ama oina Mayai Kaba Chingjak Shing asi Leibak asigi ngamkhai paring Yawraktringaida Supply Chain Thugaina duna pusilahalaktaba amasung International Drug Syndicate Sing maru fangna muthatnaba khongthang ama oina Union Home Minister Amit Shahana Coordinate Merit Agency Office ama launch tawkhre drug ki mayokta zero tolerance thamba haiba lenga ki khongthang asigi paring ama oiriba anauba policy asi chahi asigi March amasung April da Amit Shahana chair laudana pangthopa awangba thaki mifam kayada aroiba warep sing lauduna semgalakhibani lenga ki senior official singna phongdokhibada Mayai Kaba Chingjak Shing gi mayokta paikhat kadawriba anauba strategy amasina India gi pusilakpa ngamkhraba Mayai Kaba Chingjak Shing Fagatuna Drug Sing Chaitheng Mayok Naba Honabagi Mahutta Mayai Kaba Chingjak Shing asi pusilakpada Sizinaba Transport Finance amasung Drugs sungliba Groben Criminals Infrastructure na mityeng thamduna Muthatnaba honagadauri anauba State asigi makhada Home Minister Amit Shahana Intelligent Information amasung Investigative Agency singda direction piduna International Narcotics Ecosystem asi kupna yengsinduna kamdauna mayok nagadagi haibagi report semba haunaba khanghankhre hairi Amit Shah gi direction makhada Information amasung Investigation Agency sing asina India da pusilakpa Mayai Kaba Chingjak Shing gi maru oiba trafficking Corridor Sing masak khangdoknaba achauba drug king pisinduna performance semnaba Mayai Kaba Chingjak Shing asiba asigi financial amadi logistic network sing likhun thinaba amasu Golden Triangle Southeast Asia Middle East amasung atopa high west oiba region singda operate tauba termination singi network map taunaba khanghankhre hairi